लमदम सिदा एनआरसी अमदी सेंसस की सयेदब लेरिबा अमदी वक्फगी सी मतांगदा खननि नै अदुबु इरमदमदा हुजिक सक्सलाइबा एनआरसी की खुंजल खुदिमक पुसुइ कोइ सपोर्ट तौजै अमदी वक्फगी मरुओइना अखोइ मणिपुरदा लैबा प्रजा सिंगसी अखोइ कंट्रोंगुम तारे मरमदी सही अनि अहुम हेले मोर देन 3 years मोर देन अखोइ हेले सिग लान सिना सॉल्व तौनबो होनदबा प्रजा से खांग ngobugum sumain thamaba adui matung da huji amuk census tawni na tawba NRC si ekhoi praja gi sentiment da ladies praja gi mind da ladies NRC mi to khandopa adui matung da census tawbiyo haibani government na napu sa phuda tawgani haina sathreiba thong se ekhoi highly condemn tawi yaning de ani subada Muslim Islam lining satpa Islam religious ta thajaba Muslim singi oiba waqf bota nan Muslim hapsala prase masi khongjang mafam kya du sangsali masi akhoi gi mohalla gi dagi side ta su khoi le kai side ta gi su masi khoi cheng na nan Muslim hapsala prase yaning di maram di akhoi gi madrasa masjid adoga kabristan hariba sing se akhoi gi pai pu singna kana gumba XYZ kana gumba government gi natraga sarkar dagi lupa ma lauraga leiraga ka thom banate masa gi pocket tagi amadi donation masa na khaijan naraga leiraga amadi moi mana Allah gi mingda miyang gi kana ba amadi miyang gi laisang wa yona ba miyang gi memories oi bai khoi kabristan phumna ba sira matung da adagi akhoi gi Islam learning chat pa sing chi gi knowledge tamna ba madrasa sing chi ka thom mani masida kana gumba na khut thinjala ga de khoi masi tanai phatraga de thawai kala so dum khoi masidi ka tho ai khoi na khoi de jangal loi hab haigani maramdi Islam religious ki maramda khangraba adugi scholars na tabasingna karamai nei khoi madrasa da natraga na masi ki thoram da kabristan thoram da chalaigani masi walta laiba any human amana masi gi se accept toroi na thaje aduna maru hoina waqfagi huji nan Muslim hapsal liba mayam na lawar ba khongjang se masi sum hengalan da bidal paliba sarkar sina athuba da tabiraga masi lothop piraga santi wahen biu ani subadana Manipur da huji census tawne na tawri se NRC hana mi to khando na ikoi si maitai khakina te pangal khakina te all communities kini ikoi apambani mitop sing khando ba matung da Manipur da census tawbiu haibasi ngasi media gi thong da thamjari